ngasi ayu pung mari khara helakpa duaida Imphal West District ke Shanghai Telamade Sairem Khulgi Khunja Singa Khoken Kuki Khulgi Khunja Singa nongmai kamna bada Khoken Kuki Khulgi Khunja ahum sire anina phibam thina soklei Thodok thokfam dagi fangba pawma gi matung ina ngasi ayu pung mari ga minute 15 chatpa duaida New Kaithal Manbi chingthak da leiba Khoken Kuki Khul chingthak dage khanghodana Shanghai Telamati Sairem Khuldamna nongmai round kya kaptharaki nongmai kapakbagi makholadu tabadage Shanghai Telamade Sairem Khulge Khunja Singnasu Tampak amade Chingilona ba lobukta sariba Bankar Singdage nongmai round kaya handuna kapki nongmai kamna ba haukiba duga ikan kanadana Kuntra Humdoi Suba Assam Rifles CRPF Gorkha Regiment amade Imphal West District Police Commando gi team sing mafam aduda changsinduna nongmai kapadu khamdokna ba honaki nongmai kamna ba do kansilakpadage State Force singna Shanghai Telamade Sairem Khul aduga Central Force singna Khoken Saibol Sahibung Boljang hariba khulsing asida changsinduna area domination tawraga thamki madudagi nakal animakke tagi nongmai kamna badu lepki nongmai kamna bagi thodok adu chaurangna minute yang khairom chataki tungda kuntra humdoi suba Assam Rifles ki team singna nongmai kamna khiba Khoken da changsinduna tibo humbagi thabak chathabada mafam aduda nupa ani nupi ama punamyoi ahumgi asiba hakchang thengnaraki aduga myoi anina nongmai maruna panbadagi fibam luna soktuna leiramki Ashiba ahum amadi asopa ani gi maming mathadi hoji fawgi oina phangba ngamdri asopa myoi ani adudi Assam Rifles ki team aduna puthorak laba matung Gotland 0 point leiba Assam Rifles ki camp ta laikanaki asopa ani adugi manungda amadi khudong thiningai oidre adubo amade phibam luna leiri Thodok thokfam ki akoiba mafam singda Central Paramilitary Force ki ahenba team sing changsinduna mafam ayamba area domination tawsinduna thamli haina pasna makhatari